ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯣꯡꯆꯠꯅꯤ ꯑꯆꯨꯝꯕ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯄꯨꯟꯗꯨꯅ ꯆꯠꯂꯤꯕ ꯃꯤꯅꯝꯕ ꯃꯥꯒꯤ ꯂꯥꯡꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯕ ꯄꯨꯟꯁꯤ ꯑꯃ ꯀꯅꯥꯅꯕꯨ ꯄꯥꯝꯂꯝꯂꯣꯏ ꯃꯥꯏꯊꯣꯡꯗ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯂꯧꯔꯤꯕ ꯃꯜꯂꯕ ꯁꯛꯂꯣꯟ ꯑꯗꯨ ꯎꯕ ꯋꯥꯔꯛꯂꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦꯁꯨ ꯈꯣꯡ ꯈꯨꯠ ꯄꯨꯝꯕ ꯌꯣꯠꯂꯤꯡ ꯊꯥꯡꯂꯝꯂꯦ ꯁꯅꯥ ꯀꯩꯊꯦꯜꯗ ꯃꯇꯥꯔꯣꯏ ꯈꯥꯕ ꯉꯥꯟꯕ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯄ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯏꯃꯥꯏꯔꯦꯝꯕꯤ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯄꯦꯟꯗꯕꯅ ꯌꯣꯝꯁꯤꯟ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯇꯥꯔꯣꯏꯅ ꯇꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯂꯨꯅ ꯈꯟꯖꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯇꯧꯔꯤꯕ ꯂꯥꯂꯣꯟꯁꯤꯡ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯕꯗ ꯏꯃꯥꯏꯔꯦꯝꯕꯤ ꯄꯦꯟꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯄꯟꯈꯩ ꯂꯣꯏꯔꯛꯂꯤ ꯁꯒꯣꯜꯒꯤ ꯊꯧꯔꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯂꯗꯨꯅ ꯆꯪꯂꯛꯏ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯐꯨꯡꯒꯠꯂꯛꯂꯕ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯉꯝꯗ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯦ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯝꯕ ꯀꯦꯕ ꯃꯆꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯉꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯆꯥ ꯊꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯛꯂꯦ ꯆꯥꯗꯨ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯃꯆꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯦꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯏꯄꯥꯒꯤ ꯊꯣꯏ ꯀꯩꯗꯧꯔꯦ ꯃꯆꯥꯒꯤ ꯄꯤꯔꯥꯡꯇꯅ ꯊꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝꯗꯨ ꯂꯥꯡꯇꯛꯅꯔꯦ ꯀꯦꯕ ꯃꯤꯄꯥꯏꯕ ꯁꯛꯇꯝꯗ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟ ꯂꯤꯛꯂꯥꯏꯕꯨ ꯀꯧꯏ ꯂꯤꯛꯂꯥꯏ ꯂꯤꯛꯂꯥꯏ ꯃꯀꯣꯛꯇꯨ ꯅꯣꯜꯂꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯀꯥꯡꯕ ꯍꯧꯔꯛꯏ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯍꯥꯠꯄꯒꯤ ꯑꯌꯥꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯏꯄꯥ ꯀꯦꯕ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯏ ꯃꯆꯥꯒꯤ ꯄꯦꯟꯗꯕ ꯈꯣꯡꯊꯣꯛ ꯑꯗꯨꯒ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯍꯧꯔꯤꯕ ꯄꯤꯔꯥꯡ ꯃꯥꯁꯨ ꯄꯨꯟꯁꯤꯜꯂꯕꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯀꯦꯕ ꯃꯆꯥꯗ ꯃꯤꯅꯝꯂꯨꯕ ꯊꯃꯣꯏ ꯑꯗꯨ ꯁꯣꯟꯊꯈꯤ ꯏꯃꯥꯏꯔꯦꯝꯕꯤ ꯃꯆꯤꯟꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯅ ꯑꯗꯨ ꯎꯁꯤꯠꯇꯅ ꯂꯥꯛꯆꯔꯒ ꯏꯄꯥꯅ ꯅꯤꯡꯉꯝꯗꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯏꯄꯥ ꯈꯨꯝꯃꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯏꯔꯦꯝꯕꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯌꯥꯗꯨ ꯆꯨꯛꯁꯤꯟꯅꯔꯒ ꯃꯈꯥ ꯇꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯀꯤꯔꯕꯁꯨ ꯑꯩꯗꯤ ꯀꯤꯗꯦ ꯏꯄꯥ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯍꯥꯠꯄ ꯑꯩ ꯉꯝꯒꯅꯤꯌꯦ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯔꯥꯜ ꯂꯩꯕꯤ ꯑꯃꯒꯨꯝ ꯐꯥꯎꯖꯔꯤꯕꯅꯤ ꯃꯥꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯃꯆꯤꯟ ꯃꯦꯟꯈꯤꯕꯗꯨꯒꯤ ꯈꯪꯅ ꯈꯪꯅ ꯃꯤꯅꯝꯕ ꯈꯔ ꯉꯥꯡꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯦꯝꯈꯤꯕ ꯑꯗꯨ ꯈꯜꯂꯨꯕꯗ ꯀꯦꯕ ꯇꯨꯃꯤꯟ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯊꯋꯥꯏꯅꯤ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ ꯏꯃꯥꯏꯔꯦꯝꯕꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯄꯥꯒꯤ ꯃꯊꯥꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯏ ꯀꯦꯕ ꯍꯧꯖꯤꯛꯇꯗ ꯃꯊꯃꯣꯏꯗꯨ ꯃꯔꯥꯜ ꯑꯃ ꯄꯣꯠ ꯐꯥꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃ ꯎꯒꯅꯤ ꯈꯪꯈꯤꯕꯅ ꯃꯥꯁꯨ ꯂꯤꯛꯂꯥꯏꯗ ꯋꯥꯗꯨ ꯃꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜ ꯈꯟꯕꯗꯤ ꯂꯦꯞꯈꯤꯕ ꯅꯠꯇꯦ ꯃꯆꯥꯗ ꯉꯥꯡꯂꯤꯕ ꯃꯤꯅꯝꯕ ꯑꯁꯤꯅ ꯃꯆꯥꯅ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯔꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯦꯕ ꯃꯤꯅꯝꯕ ꯋꯥꯍꯩ ꯍꯥꯟꯅ ꯁꯥꯒꯠꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯑꯣꯡ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯃꯇꯣꯝꯇ ꯆꯩꯖꯈꯤꯗꯕ ꯅꯠꯇꯦ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦꯡꯕꯗꯨ ꯃꯆꯥ ꯏꯕꯦꯝꯃꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯜꯂꯒꯦ ꯈꯟ ꯅꯨꯡꯊꯤꯜ ꯑꯁꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯌꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯣꯏꯊꯣꯛꯍꯜꯂꯨꯕꯅꯤ ꯄꯣꯠ ꯆꯩ ꯑꯄꯥꯝꯕ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯅ ꯆꯠꯍꯟꯈꯤꯕꯅꯤ ꯃꯊꯥꯗ ꯁꯣꯟꯊꯗꯨꯅ ꯀꯞꯂꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯔꯥꯜ ꯌꯥꯖꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯀꯞꯄ ꯇꯣꯛꯂꯨ ꯏꯄꯥ ꯂꯥꯜꯂꯦ
ꯑꯁꯤꯒꯨꯝ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯋꯥꯔꯧꯅ ꯀꯞꯂꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄꯗ ꯂꯤꯛꯂꯥꯏꯗꯨ ꯀꯦꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯣꯊꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯨ ꯏꯜꯂꯗꯨꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯀꯦꯕꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯀꯧꯁꯤꯟꯗꯨꯅ "ꯏꯔꯦꯟꯖꯅ ꯐꯝꯊꯧ." ꯂꯤꯛꯂꯥꯏ ꯃꯀꯣꯛꯇꯨ ꯅꯣꯜꯂꯗꯨꯅ ꯐꯝꯊꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯅꯤꯡꯊꯤꯖꯅ ꯐꯝꯊꯈꯤꯕꯒ ꯀꯦꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛ ꯇꯞꯂꯞ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯉꯁꯥꯏ ꯀꯅꯥ ꯊꯦꯡꯅꯔꯛꯇꯨꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯅꯣ?" "ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯑꯩꯈꯣꯏ ꯁꯅꯥ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩ꯫ ꯑꯩꯈꯣꯏꯅ ꯐꯤ ꯈꯜꯂꯤꯉꯩ ꯃꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯍꯦꯛ ꯊꯨꯡꯂꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯃꯆꯥ ꯏꯕꯦꯝꯃꯒ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯅꯨꯡꯒꯤ ꯋꯥ, ꯍꯥꯟꯅꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯏꯆꯝ ꯆꯝꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯔꯔꯣꯏ, ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯀꯦ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯅꯁꯨ ꯀꯣꯏꯔꯛꯑꯣ ꯍꯥꯏꯗꯅ ꯋꯥꯔꯤ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯕꯗ ꯈꯥꯕ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯗꯤ ꯃꯁꯛ ꯈꯪꯅꯔꯕ꯭ꯔꯥ, ꯀꯝꯗꯧꯏ, ꯃꯤ ꯐꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯗꯨꯗꯒꯤ ꯋꯥꯍꯧ ꯑꯣꯏꯗꯨꯅ ꯂꯤꯛꯂꯥꯏ ꯉꯥꯏꯍꯥꯛ ꯂꯦꯞꯀꯞ ꯇꯧꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯄꯥꯈꯠꯄꯅ ꯑꯗꯨꯃꯛ ꯈꯪꯗꯕ ꯁꯥꯔꯒ ꯃꯤꯅꯝꯈꯤ ꯏꯄꯥ ꯂꯥꯛꯄ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯎꯠꯂꯝꯗꯦ." ꯂꯤꯛꯂꯥꯏ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ "ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯋꯥꯔꯤꯗꯨ ꯁꯨꯝ ꯁꯥꯡꯊꯔꯛꯄꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯊꯥꯁꯨꯝꯕꯨ ꯊꯥꯗꯣꯛꯎꯆꯣ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯊꯥꯁꯨꯝꯕꯨ ꯅꯟꯁꯤꯟꯅꯔꯒ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯧꯔꯝꯕ ꯁꯥꯔꯗꯨꯅ ꯑꯩꯁꯨ ꯂꯥꯎꯁꯤꯟꯅꯈꯤ, ꯇꯨꯁꯤꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯔꯤꯗꯨ ꯀꯥꯏꯔꯦ꯫ ꯊꯥꯁꯨꯝ ꯊꯤꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤꯗꯨ ꯃꯔꯛꯇ ꯂꯦꯞꯈ꯭ꯔꯦ." ꯂꯤꯛꯂꯥꯏ ꯀꯦꯕꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯈꯥꯕ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯂꯥꯛꯄ." ꯀꯦꯕ ꯃꯁꯥꯗꯣ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯥ ꯈꯪꯏ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯃꯄꯨꯛꯅꯤꯡ ꯅꯧꯒꯠꯂꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯕ꯫ ꯃꯆꯥꯅ ꯃꯤꯃꯥꯡꯗ ꯆꯤꯡꯅꯕꯒꯤ ꯃꯃꯤ ꯎꯠꯂꯝꯗꯦ ꯍꯥꯏꯔꯕꯗ ꯀꯦꯕ ꯃꯁꯥꯗꯣ ꯅꯦꯅꯥ ꯈꯔ ꯇꯥꯖꯕꯅꯤ꯫ ꯂꯤꯛꯂꯥꯏꯗ ꯇꯞꯂꯞꯅ ꯍꯪꯒꯠꯂꯛꯏ꯫ "ꯇꯨꯝꯍꯧꯔꯕ꯭ꯔꯥ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯤꯞꯊꯈꯤꯕ." ꯀꯦꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯂꯗꯨꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯇꯞꯂꯞ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯤꯛꯂꯥꯏ, ꯅꯪꯅꯗꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ꯫ ꯅꯪꯅ ꯇꯝꯂꯒꯗ ꯏꯄꯥꯗꯤ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯂꯤꯛꯂꯥꯏ, ꯏꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯏꯄꯥꯅꯁꯨ ꯊꯃꯣꯏꯁꯦ ꯆꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯃꯤꯅꯝꯕ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯁꯨ ꯃꯗꯨꯗ ꯀꯩꯁꯨ ꯂꯩꯇ ꯈꯟꯗꯨꯅ ꯏꯄꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯅꯦ?" ꯂꯤꯛꯂꯥꯏꯗꯨ ꯃꯔꯨ ꯈꯖꯤꯛ ꯂꯨꯞꯊꯖꯩ꯫ ꯀꯦꯕ ꯑꯃꯨꯛꯁꯨ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ "ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯁꯦ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯗꯨꯕꯨꯅꯤ ꯂꯤꯛꯂꯥꯏ, ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤ꯫ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯄꯥꯏꯕ ꯂꯦꯞꯇꯦꯅꯦ ꯍꯩ ꯅꯪꯕꯣ꯫ ꯃꯄꯥ ꯑꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤꯕ, ꯃꯄꯥ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯤꯕꯁꯦ ꯃꯄꯥ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯍꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯂꯤꯛꯂꯥꯏ." ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯤ ꯃꯆꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯅꯥꯟꯊꯣꯛꯏ ꯀꯦꯕ꯫ ꯂꯤꯛꯂꯥꯏ ꯃꯀꯣꯛꯇ ꯅꯣꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯀꯦꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯆꯦꯟꯕꯨ ꯐꯣꯠꯂꯗꯨꯅ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯊꯅꯕ ꯊꯦꯝꯖꯤꯟꯕ ꯉꯝꯗꯕꯅꯤꯅꯦ ꯑꯩ꯫ ꯏꯔꯥꯜ ꯂꯩꯔꯕ ꯑꯩꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯩ ꯉꯝꯗ꯭ꯔꯦꯅꯦ ꯂꯤꯛꯂꯥꯏ꯫ ꯑꯗꯨꯕꯨꯅꯤ ꯂꯤꯛꯂꯥꯏ, ꯃꯥꯕꯨ ꯊꯦꯝꯖꯤꯟꯕ ꯍꯩꯇꯕ ꯄꯥꯡꯗꯕ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ
ꯃꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯅꯦꯍꯦ ꯀꯦꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯂꯗꯨꯅ ꯃꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯅꯪꯅꯗꯤ ꯈꯪ ꯏꯄꯥꯅ ꯃꯥꯕꯨ ꯃꯤꯀꯞ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯏꯄꯥꯒꯤ ꯏꯊꯥꯗꯒꯤ ꯏꯟꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯀꯦꯕ ꯃꯄꯤ ꯑꯗꯨ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯔꯛꯂꯦ ꯊꯃꯣꯏꯗ ꯇꯨꯃꯤꯟ ꯃꯗꯣꯝ ꯀꯞꯂꯤꯕꯗꯣ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯂꯛꯏ ꯂꯤꯛꯂꯥꯏꯁꯨ ꯑꯗꯨꯃꯛ ꯉꯥꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯏ ꯀꯦꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯏꯄꯥ ꯂꯥꯛꯄ ꯌꯥꯝꯅ ꯂꯨꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨꯗ ꯀꯣꯛꯇꯣ ꯍꯥꯟꯅꯗꯒꯤ ꯂꯩꯃꯟ ꯑꯣꯏꯕꯒ ꯋꯥꯈꯜꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯗꯤ ꯏꯁꯥꯗꯨꯁꯨ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯃꯆꯥꯏꯕꯦꯝꯃꯅꯁꯨ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯏꯄꯥ ꯂꯥꯛꯄꯅ ꯃꯥꯒꯤꯗꯃꯛ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯗ꯭ꯔꯒꯁꯨ ꯑꯗꯨꯈꯛꯅ ꯋꯥꯔꯧꯆꯧꯕꯤ ꯃꯆꯥꯏꯕꯦꯝꯃ ꯅꯠꯇꯦ ꯂꯤꯛꯂꯥꯏ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯨꯅ ꯀꯦꯕꯕꯨ ꯂꯩꯃꯟ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯔꯛꯏ ꯄꯨꯡꯁꯨ ꯊꯦꯡꯂꯦ ꯏꯄꯥ ꯂꯥꯛꯄ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨꯗ ꯃꯆꯥꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯑꯩ ꯊꯦꯝꯖꯤꯟꯖꯒꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨꯁꯨ ꯑꯩꯅ ꯈꯪꯕ ꯃꯈꯩ ꯏꯄꯥ ꯂꯥꯛꯄꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯒꯦ ꯀꯦꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯨ ꯐꯥꯖꯤꯜꯂꯒ ꯀꯞꯄꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯔꯨꯔꯣ ꯂꯤꯛꯂꯥꯏ ꯃꯀꯣꯛꯇꯨ ꯅꯣꯜꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯀꯦꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯂꯤꯛꯂꯥꯏ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯀꯦꯕꯗ ꯑꯣꯟꯁꯤꯟ ꯋꯥꯗꯨ ꯍꯥꯏꯕꯤꯔꯛꯂꯣ ꯍꯥꯏꯕꯒꯨꯝ ꯉꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯀꯪꯂꯥꯗꯒꯤ ꯄꯥꯎꯖꯦꯜ ꯂꯨꯗꯨꯅ ꯃꯤ ꯂꯥꯛꯂꯝꯃꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯆꯥꯏꯕꯨꯡ ꯑꯇꯩ ꯏꯄꯟ ꯂꯥꯛꯄꯁꯤꯡꯁꯨ ꯂꯥꯛꯀꯅꯤ ꯄꯥꯎ ꯂꯥꯛꯂꯝꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯌꯦꯡ ꯑꯌꯨꯛ ꯀꯣꯏꯊꯣꯛꯂꯨꯕꯗ ꯈꯔ ꯇꯝꯃꯨꯀꯣ ꯇꯞꯅ ꯏꯪꯅ ꯍꯩꯌꯨ ꯐꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯒꯦ ꯏꯄꯥ ꯂꯥꯛꯄ ꯂꯤꯛꯂꯥꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯦꯕ ꯐꯨꯡꯒꯠꯂꯝꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯁꯥꯐꯔꯛꯄꯒꯨꯝ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯖꯩ ꯊꯥ ꯊꯋꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯄ ꯑꯍꯤꯡꯒꯤ ꯁꯛꯇꯝ ꯑꯣꯏꯗꯦ ꯅꯣꯡꯍꯨ ꯄꯨꯕ ꯂꯩꯆꯤꯜꯅ ꯃꯆꯤ ꯃꯆꯤ ꯇꯥꯁꯤꯜꯂꯒ ꯄꯥꯏꯕ ꯑꯍꯤꯡ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯇ ꯅꯣꯡ ꯈꯛꯇ ꯈꯥꯛꯂꯤꯕ ꯑꯇꯤꯌꯥꯒꯤ ꯁꯛꯐꯝ ꯑꯗꯨꯁꯨ ꯑꯗꯨ ꯌꯧꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯋꯥꯈꯜ ꯑꯗꯨꯅ ꯂꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯗꯦ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯃꯤꯀꯨꯞ ꯂꯀꯥ ꯑꯃꯠꯇ ꯎꯏꯁꯤꯟꯗ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯋꯣꯟꯗꯨꯅ ꯍꯤꯞꯂꯝꯕ ꯃꯁꯥꯗꯨ ꯇꯨꯝꯕ ꯌꯥꯃꯜꯂꯛꯇ꯭ꯔꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠ ꯐꯃꯨꯡꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯗꯨꯅ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯐꯝꯃꯤ ꯆꯔꯥꯡꯅꯔꯤꯕ ꯋꯥꯈꯜ ꯃꯤꯄꯥꯏꯔꯤꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯤꯕ ꯊꯃꯣꯏ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯍꯧꯅꯔꯒ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯃꯥꯒꯤ ꯐꯤꯌꯥꯟꯈꯣꯛ ꯑꯗꯨꯗꯒꯤ ꯏꯅꯐꯤ ꯑꯃ ꯐꯠ ꯂꯧꯔꯒ ꯏꯟꯁꯤꯟꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕ ꯅꯣꯡꯗꯝꯕꯗꯨ ꯉꯁꯤꯗꯤ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯪꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯊꯣꯡꯁꯪꯕ ꯑꯇꯩ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯇꯊꯛ ꯌꯦꯡꯅꯔꯛꯏ ꯄꯤꯕꯥ ꯑꯃ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯩ ꯃꯆꯥꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯃꯥꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯄꯥꯎꯈꯨꯝ ꯄꯤ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯀꯗꯣꯝꯗ ꯂꯦꯡ ꯄꯥꯔꯤꯡ ꯍꯦꯟꯕ ꯊꯋꯥꯁꯥꯗ ꯄꯔꯤꯡ ꯍꯦꯟꯕ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨ ꯇꯥꯅꯕ ꯈꯣꯟꯗꯨ ꯀꯂꯞ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯀꯅꯥꯝ ꯇꯩꯅꯔꯛꯀꯅꯨ ꯋꯥ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯍꯣꯏ ꯃꯥꯏꯈꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯕ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯈꯨꯠꯁꯥ ꯂꯦꯝꯂꯔꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯑꯍꯤꯡꯗ ꯑꯁꯤꯒꯨꯝꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛꯁꯨ ꯀꯔꯝ ꯍꯦꯛꯇ ꯂꯥꯏꯅ ꯂꯧꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣꯕꯨ
ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯤꯄꯥꯏꯖꯩ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯍꯦꯛ ꯏꯟꯗ꯭ꯔꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯄꯥꯝꯖꯗꯕꯗꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯄꯤꯕꯥꯗꯨ ꯇꯞꯂꯞ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯇꯤꯌꯥꯗꯨ ꯊꯧꯗꯣꯛꯂꯒ ꯀꯪꯂꯥꯒꯤ ꯁꯅꯊꯣꯡ ꯍꯦꯛ ꯂꯥꯟꯈꯤꯕ ꯄꯟꯊꯗꯦ ꯄꯤꯕꯥ 3-4 ꯁꯠ ꯁꯒꯣꯜ ꯊꯧꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯞꯇꯛꯅ ꯌꯦꯡꯁꯤꯟꯕ ꯇꯥꯅꯈꯤ꯫ ꯀꯂꯞ ꯊꯥꯔꯗꯨꯅ ꯊꯧꯔꯛꯄ ꯁꯒꯣꯜꯗꯣ ꯈꯜꯂꯤꯕ ꯋꯥꯈꯜ ꯂꯨꯝꯂꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯄꯥꯡꯉꯣ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯗꯣꯝ ꯀꯛꯁꯤꯜꯂꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯄꯤꯁꯨꯝꯗꯨ ꯁꯨꯛꯇꯦ ꯃꯁꯥ ꯈꯪꯗ ꯃꯤꯄꯥꯏꯔꯤ ꯊꯃꯣꯏꯗꯨ ꯀꯔꯤꯒꯤꯅꯣ ꯄꯥꯡꯗꯕꯒꯨꯝ ꯇꯅꯤꯛꯂꯤꯕ ꯄꯨꯛꯅꯤꯡ ꯃꯔꯣꯜ ꯂꯣꯜꯂꯤ ꯑꯅꯝ ꯀꯟꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯍꯟꯒꯦ ꯍꯥꯏꯁꯨ ꯉꯝꯗ ꯃꯗꯣꯝ ꯊꯃꯣꯏꯗ ꯆꯥꯛꯅ ꯇꯥꯏ꯫ ꯉꯁꯤꯁꯨ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯃꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩ ꯃꯩ ꯄꯥꯡꯂꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯒ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯏꯐꯝꯗ ꯄꯦꯟꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯃꯥꯂꯦꯝꯒꯤ ꯁꯛꯂꯣꯟ ꯅꯅꯤꯡ ꯊꯨꯡꯍꯟꯕꯗ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯃꯥꯂꯦꯝꯒꯤ ꯁꯛꯂꯣꯟ ꯑꯃꯠꯇꯕꯨ ꯑꯩ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯑꯩ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ ꯇꯥꯏ꯫ ꯃꯤꯠꯃꯥꯡꯗ ꯁꯪꯇ꯭ꯔꯛ ꯌꯦꯡꯂꯝꯕ ꯃꯤꯠꯁꯅꯥ ꯑꯗꯨ ꯊꯃꯣꯏ ꯃꯥꯅ ꯇꯅꯤꯛꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯕꯗ ꯃꯤꯠꯂꯨ ꯃꯥꯁꯨ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯟꯕ ꯄꯤꯔꯥꯡꯗꯨ ꯏꯍꯧꯔꯛꯂꯦ꯫ ꯄꯔꯤꯡ ꯍꯦꯟꯕ ꯐꯨꯡꯒꯠꯂꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯁꯒꯣꯜꯗꯨ ꯇꯤꯈꯠꯇꯅ ꯊꯥꯔꯒ ꯇꯨꯡꯃꯥꯡ ꯀꯅꯥ ꯎꯗ ꯌꯥꯡꯅ ꯊꯧꯏ꯫ ꯏꯐꯥ ꯐꯥꯖꯤꯜꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗ ꯊꯃꯣꯏ ꯃꯥꯅ ꯂꯣꯜꯂꯤꯕ ꯏꯕꯦꯝꯃ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯅ ꯉꯥꯎꯔꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯔꯣꯜꯗꯤ ꯂꯦꯞꯇꯦ꯫ ꯅꯪ ꯈꯛꯇꯕꯨ ꯅꯨꯡꯁꯤꯕ ꯍꯩꯈꯤꯕ ꯊꯃꯣꯏ ꯑꯁꯦ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ ꯄꯨꯟꯁꯤꯒꯤꯁꯨ ꯍꯣꯡꯂꯣꯏ꯫ ꯏꯅꯥꯛꯇ ꯂꯩꯃꯤꯟꯅꯗꯨꯅ ꯅꯪꯕꯨ ꯆꯦꯆꯠ ꯀꯣꯟꯁꯤꯟꯅꯤꯡꯉꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯁꯣꯟꯗꯨꯅ ꯀꯧꯔꯤꯕꯁꯦ ꯅꯪꯗꯤ ꯇꯥꯗꯕ꯭ꯔꯥ? ꯁꯤꯟꯊꯔꯛꯂꯦ ꯃꯤꯠꯂꯨ ꯂꯥꯟꯊꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔ ꯑꯣꯏ ꯊꯪꯕ ꯃꯤꯠꯂꯨ ꯑꯗꯨꯗꯒꯤ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯎꯞꯂꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯈꯜ ꯈꯟꯗꯨꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯊꯥꯡꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯪꯕꯨ ꯃꯤꯔꯥꯏꯈ꯭ꯔꯦ ꯈꯟꯒꯅꯨ ꯃꯤꯔꯥꯏꯗꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯪ ꯈꯛꯇꯕꯨ ꯅꯨꯡꯁꯤꯌꯦ ꯇꯥꯏ꯫ ꯃꯊꯣꯡ ꯈꯪꯗ ꯇꯥꯏꯕꯪꯒꯤ ꯃꯤꯀꯨꯞ ꯀꯥꯎꯗꯨꯅ ꯂꯨꯞꯂꯨꯕ ꯋꯥꯈꯜ ꯑꯗꯨꯅ ꯆꯦꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯆꯨꯡꯁꯤꯟꯈ꯭ꯔꯕꯗ ꯀꯥꯎꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯏꯕꯪ ꯎꯏ ꯂꯝꯕꯤ ꯅꯥꯀꯟꯗ ꯃꯤ ꯆꯪꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯨꯞꯁꯤꯟꯅꯤꯡꯗ꯭ꯔꯦ ꯋꯥꯈꯜꯗꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯨꯞꯈꯤꯕ꯫ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯑꯗꯨꯗꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯅꯠꯇꯦ ꯃꯥꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯆꯥꯅꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯀꯞꯆꯦꯠꯄꯤ ꯃꯥꯒꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯕꯗ ꯈꯨꯃꯟ ꯀꯣꯂꯨꯞꯂꯣꯝꯗ ꯂꯥꯟꯁꯤꯟꯈꯤꯒꯗꯧꯔꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯃꯤꯄꯥꯏꯅ ꯁꯒꯣꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯂꯤ꯫